no mask no sell hana haiba poster campaign ama lakwi basi yam nungai jai no sell haiba poster sida ngasi gi awareness program ama laksabane akhoi se nambon tu moirang smaina lakpane asida haning baje akhoi na haning we thimse akhoi gi police kumba di doctor nurse moi khoi na khatang akhoi gi corona virus se kitang moi na kitang sum akhoi da praja sing se care lobi baje moi na khatang lo baje akhoi na kitang moi da wabu u basida akhoi gi praja sing su दुकानदार कांगू अदैदी कई हाइतारे अखोई पीपल्स बाजार मैम सिना सिगी थीम सिदा खितंग ज्ञान ताबिरगदी सिगी थीम सिदा खितंग ज्ञान ताबिरगदी अखोई मैम पुन्ना कोरोना वायरस दगी नाथोपा खितंग ngamgdra na khandana सिगी अवेयरनेस प्रोग्राम ससबने Gamdo bro. Sige na yung magde. Proses dia. Kamu ni. Kasi maning Sida nga Semana aku ini dokter kuman nurse kuma terus kuma nak datang ko dia kan roto bira kai sunga moi ko dukandaar kampus ni lo masal ko na laga ko digi daga di kita mo se kadang tau bigira daga di na na kuna Let's break each other's hearts. It's a cold-blooded love. Mark se akhoi gi kaida dukan lakpa matam da dukan na akhoi leiba lakpa mi jingsina akhoi gi mark se yaudana lakpa dukan da su kitang support tobina ba hai tai hoi hojik bazaar me amje bazaar me amja ga di bazaar du kitang gyan tamina ba mark sam upi raga dukan dei polo lakpi raga di adi corona di kitang kan mangang ga da hadna mayam do na support to akhoi lakse sine ba akhoi gi police ka doctor nurse sum ana khatang sum lambi da kaida hospital da to na ta ba akhoi gi sumaina bazaar gumba kayumba sum da thola ga sumaina kitang to base sum ta kai lagi police ka doctor kitang to bazaar me am kitang wakhan tamina raga mark sam haidi basa ga thok sana mark sam upi raga di police ju kitang akhoi ju kitang support to na mo dena sumaina to di bazaar me kitang gyan tamina di kitang shape oiga na ai mot hajar kano ai akhoi gi anh chủ yếu bây giờ chỉ vẫn thảo Heidi aku di kota laga nanti kan tanah sum tanah ko nila lay ko sa mana ko Aku ko si tinay na si pira mo na.
ꯚꯤꯗꯤꯑꯣꯁꯤꯁꯨ ꯁꯤꯗ ꯊꯤꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯒꯨꯝꯕ ꯑꯗꯒꯤ ꯀꯩꯊꯦꯜꯒꯨꯝꯕꯗ ꯄꯣꯁꯇꯔꯁꯤ ꯅꯞꯆꯔꯒ ꯃꯥꯛꯁ ꯑꯃꯃꯝꯇꯪ ꯌꯦꯡꯖꯔꯝꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯕꯧ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯑꯄꯦꯟ ꯄꯦꯟꯗꯕ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯉꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯥꯛꯆꯩꯁꯦ ꯍꯧꯖꯤꯛ ꯕꯤꯁꯦꯝꯄꯨꯔ ꯕꯖꯥꯔ 1 ꯅꯝꯕꯔ 7ꯗꯅꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯩꯁꯦ ꯑꯩꯈꯣꯏ ꯗꯨꯀꯥꯟꯒꯤ ꯄꯥꯕꯨꯡ ꯑꯃꯒ ꯊꯦꯡꯅꯖꯔꯦ ꯄꯥꯕꯨꯡꯒꯤ ꯃꯣꯠ ꯈꯤꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯆꯔꯤꯕ ꯅꯣ ꯃꯥꯛꯁ ꯅꯣ ꯁꯦꯜ ꯍꯥꯏꯕꯁꯤꯗ ꯄꯥꯕꯨꯡꯒꯤ ꯃꯣꯠ ꯀꯩ ꯂꯩꯕꯤꯒꯦ ꯍꯥꯏꯕꯤꯌꯨ ꯉꯁꯤꯒꯤ ꯁꯤꯗꯕꯨ ꯇꯟꯖꯥ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔꯗꯁꯨ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯋꯥꯕ ꯇꯥꯔ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯏꯆꯥ ꯏꯅꯥꯎꯁꯤꯡꯅ ꯍꯥꯏꯔꯤꯕ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯈꯔꯗ ꯑꯣꯏꯔꯁꯨ ꯉꯥꯛꯊꯣꯛꯄ ꯉꯝꯅꯕ ꯍꯥꯏꯗꯨꯅ ꯉꯁꯤ ꯅꯣ ꯃꯥꯛꯁ ꯅꯣ ꯁꯦꯜ ꯍꯥꯏꯕ ꯄꯣꯁꯇꯔ ꯀꯝꯄꯦꯟ ꯑꯃ ꯂꯥꯛꯄꯤꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯄ꯭ꯔꯖꯥꯁꯤꯡꯅ ꯚꯥꯞ ꯇꯥꯕꯤꯗꯨꯅ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯂꯩ ꯂꯥꯛꯄ ꯃꯇꯝꯗ ꯏꯁꯥꯅ ꯃꯥꯛꯁ ꯎꯞꯄꯤꯔꯒ ꯂꯥꯛꯄꯤꯔꯒ ꯄꯣꯠ ꯂꯩꯕꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅ ꯂꯥꯎꯊꯣꯛꯏꯕ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁ ꯍꯥꯏꯕ ꯑꯗꯨ ꯉꯥꯛꯅ ꯆꯠꯄꯤꯕ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯥꯔꯤꯃꯈꯩ ꯉꯥꯛꯊꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯏꯆꯥ ꯏꯅꯥꯎꯁꯤꯡꯕꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯕꯤꯁꯦꯝꯄꯨꯔ 1 ꯅꯝꯕꯔ 7ꯗ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯑꯃꯅ ꯌꯥꯝ ꯃꯃꯜ ꯌꯥꯝꯕ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯕꯒꯤꯗꯃꯛꯇ It's a cold-blooded love. It's a cold-blooded love. Helps us break each other's heart. It's a cold-blooded love.
ꯉꯁꯤ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯈꯛ ꯂꯥꯛꯆꯕꯅꯦꯕꯀꯣ ꯅꯣ ꯃꯥꯛꯁ ꯅꯣ ꯁꯦꯜ ꯍꯥꯏꯁꯤꯗ ꯄꯣꯁꯇꯔꯕꯨꯗꯤ ꯁꯨꯝ ꯂꯣꯏ ꯅꯞꯆꯔꯝꯃꯦꯕ ꯁꯤꯗ ꯅꯠꯇ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯥꯛꯁ ꯑꯃꯃꯝꯇꯪ ꯊꯝꯖꯔꯝꯒꯦꯕ Writings on the wall inside my head, inside of me. Holding all these thoughts beneath my skin, can't even ꯃꯌꯥꯝꯁꯨ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯃꯥꯛꯁ ꯑꯃꯃꯝ ꯎꯞꯁꯟꯕꯤꯌꯨ ꯃꯥꯛꯁ ꯎꯞꯇꯅ ꯃꯄꯥꯟ ꯊꯣꯛꯄꯤꯒꯅꯨ ꯁꯤ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯕ ꯄꯣꯠ ꯂꯩꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯛꯁ ꯎꯞꯄꯤꯔꯣ ꯅꯠꯇ꯭ꯔꯗꯤ ꯄꯣꯠ ꯄꯤꯔꯣ ꯍꯥꯏꯕꯒꯤ ꯊꯤꯡꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯨ ꯈꯤꯇꯪ ꯁꯞꯄꯣꯔꯠ ꯇꯧꯋꯤꯗꯅꯀꯣ ꯃꯣꯏꯅ ꯈꯤꯇꯪ ꯊꯦꯡꯅꯕ ꯅꯠꯇꯕ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯒꯤ ꯊꯤꯡꯁꯤꯗ ꯂꯥꯛꯆꯕꯅꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯄꯣꯁꯇꯔꯁꯦ ꯊꯤꯡꯖꯤꯜꯂꯒꯦ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯖꯩꯁꯦ ꯃꯣꯏꯔꯥꯡ ꯕꯖꯥꯔꯒꯤ ꯃꯣꯏꯔꯥꯡ ꯕꯖꯥꯔ ꯀꯣꯟꯖꯦꯡꯕꯝ ꯂꯩꯀꯥꯏꯒꯤ ꯗꯨꯀꯥꯟ ꯑꯃꯈꯛꯇꯅꯦ ꯗꯨꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯃꯄꯨꯁꯤꯒ ꯋꯥꯔꯤ ꯉꯥꯛꯇꯪ ꯁꯥꯟꯅꯖꯒꯦ ꯑꯗꯨ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯕꯁꯦ ꯍꯧꯖꯤꯛꯀꯤ ꯅꯣ ꯃꯥꯛꯁ ꯅꯣ ꯁꯦꯜ ꯍꯥꯏꯕ ꯊꯤꯝꯁꯤꯗ ꯈꯤꯇꯪ ꯀꯔꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯅꯤꯡꯉꯦ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯑꯁ ꯌꯥꯝ ꯐꯕ ꯀꯩꯅꯣꯅꯦ ꯇꯣꯄꯤꯛꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛꯇꯤ ꯂꯣꯛꯗꯥꯎꯟꯒꯤ ꯀꯣꯚꯤꯗ-19ꯒꯤ ꯉꯁꯥꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯁ꯭ꯄ꯭ꯔꯦꯗꯤꯡ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝꯅ ꯆꯤꯡꯅꯔꯀꯥꯟꯁꯤꯗ ꯅꯝꯕꯣꯟꯗ ꯉꯔꯥꯡ ꯅꯍꯥꯟ ꯃꯤ ꯑꯃꯁꯨ ꯁꯤꯀꯣ ꯑꯩ ꯀꯣꯚꯤꯗ ꯅꯠꯇꯦ ꯍꯥꯏ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯅꯨꯡꯅꯥꯡꯕ ꯑꯃꯈꯛ ꯂꯩꯗꯅ ꯀꯤꯕ ꯑꯃꯈꯛ ꯄꯣꯛꯏꯕ ꯍꯥꯏꯗꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯁ꯭ꯄ꯭ꯔꯦꯗꯤꯡ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯃꯁꯤ ꯉꯥꯛꯊꯣꯛꯅꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯎꯄꯥꯏꯗꯤ ꯑꯩꯈꯣꯏ ꯃꯥꯛꯁ ꯁꯤꯖꯤꯟꯅꯕ ꯑꯗꯒꯤ ꯁꯦꯅꯤꯇꯥꯏꯖꯔ ꯁꯤꯖꯤꯟꯅꯕ ꯑꯗꯒꯤ ꯄꯣꯠ ꯂꯩꯕ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯤꯗ ꯑꯩꯈꯣꯏꯁꯨ ꯁꯦꯝꯖꯕꯅꯦ ꯗꯤꯁꯇꯦꯟꯁꯤꯡ ꯃꯦꯟꯇꯦꯟ ꯇꯧꯅꯅꯕꯁꯦ ꯑꯗ ꯅꯣꯡ ꯆꯨꯕꯁꯤꯗ ꯂꯣꯏꯅ ꯄꯣꯛꯊꯣꯛꯈ꯭ꯔꯦ ꯑꯗꯨꯝ ꯍꯦꯛ ꯅꯣꯡ ꯍꯥꯡꯕꯒ ꯑꯩ ꯁꯦꯝꯖꯒꯅꯤ ꯍꯧꯖꯤꯛꯁꯨ ꯁꯤꯗ ꯆꯦꯊꯥ ꯑꯃ ꯕꯣꯛꯁ ꯑꯃ ꯁꯤ ꯊꯝꯃꯤꯁꯦ ꯃꯅꯨꯡ ꯆꯪꯕꯤꯔꯛꯀꯅꯣ ꯍꯥꯏꯅꯦꯕ ꯑꯥꯔꯇꯤꯁꯁꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯏꯁꯥꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯄꯤꯕ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯇꯧꯕ ꯑꯩꯈꯣꯏ ꯁꯦꯅꯤꯇꯥꯏꯖꯔ ꯑꯗꯨꯝ ꯁꯤꯖꯤꯟꯅꯁꯦ ꯁꯥꯏ ꯊꯝꯃꯤꯁꯦ ꯑꯩꯈꯣꯏ ꯂꯣꯏ ꯁꯦꯅꯤꯇꯥꯏꯖꯔ ꯁꯤꯖꯤꯟꯅꯕꯅꯦꯕ ꯑꯗꯣ ꯈ꯭ꯋꯥꯏ ꯐꯕꯗꯤ ꯏꯅꯥꯎꯁꯤꯡꯅ ꯇꯧꯕꯤꯔꯤꯕꯁꯦ ꯌꯥꯝ ꯐꯩ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯁꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯇꯧꯕꯤꯔꯒꯀꯣ ꯑꯩꯈꯣꯏ ꯗꯤꯁꯇꯦꯟꯁꯤꯡꯁꯨ ꯂꯣꯏꯅꯅ ꯃꯥꯛꯁ ꯑꯃ ꯏꯝꯄꯣꯔꯇꯦꯟ ꯑꯗ ꯑꯩꯈꯣꯏ ꯃꯥꯛꯁꯀ ꯃꯌꯥꯝ ꯑꯍꯣꯡꯕ ꯂꯨꯄꯥ 10ꯗ ꯄꯤꯕꯒꯁꯨ ꯊꯝꯖꯩꯁꯦ ꯄꯣꯠ ꯂꯩꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯛꯁ ꯌꯥꯎꯗ꯭ꯔꯗꯤ ꯃꯥꯛꯁꯁꯦ ꯁꯤꯖꯤꯟꯅꯧ ꯁꯤꯗꯩ ꯇꯧ ꯑꯗꯨꯝ ꯂꯩꯕꯁꯨ ꯑꯗꯨꯝ ꯂꯩꯔꯦꯕ ꯍꯦꯛ ꯄꯨꯂꯤꯁ ꯂꯥꯛꯑꯅꯤ ꯃꯥꯛꯁꯇꯣ ꯑꯝꯇ ꯄꯤꯌꯣꯅ ꯑꯩꯈꯣꯏ ꯁꯤꯗꯩ ꯑꯗꯨꯝ ꯂꯧꯋꯦꯕ ꯊꯝꯖꯔꯤꯅꯦꯕ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯅꯦ ꯍꯥꯏꯇꯥꯔꯦ ꯃꯥꯛꯁ ꯁꯤꯖꯤꯟꯅꯕꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇꯦꯟꯁꯤꯡꯁꯤꯃꯒ ꯃꯦꯟꯂꯤ ꯗꯤꯁꯇꯦꯟꯁꯤꯡ ꯑꯗꯨꯒ ꯁꯦꯅꯤꯇꯥꯏꯖꯔ ꯌꯥꯎꯗ꯭ꯔꯗꯤ ꯉꯁꯥꯏꯒꯤ ꯑꯩꯒ ꯄꯩꯁꯥ ꯂꯧꯅꯕ ꯃꯇꯝꯗꯁꯨ ꯃꯍꯤꯛꯇꯣ ꯌꯥꯎꯔꯝ ꯇꯥꯔꯒꯗꯤ ꯀꯣꯚꯤꯗ ꯚꯥꯏꯔꯁ ꯌꯥꯎꯔꯝ ꯇꯥꯔꯒꯗꯤ ꯃꯥꯡꯖꯈꯤꯅꯕ ꯁꯤꯖꯈꯤꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯍꯦꯟ ꯁꯦꯅꯤꯇꯥꯏꯖꯔ ꯁꯤꯖꯤꯟꯅꯒꯗꯕꯁꯦ ꯁꯤꯖꯤꯟꯅꯔꯤꯁꯦ ꯑꯩꯈꯣꯏꯁꯨ ꯊꯝꯖꯔꯤꯅꯦꯕ ꯗꯨꯀꯥꯟ ꯑꯣꯏꯖꯔꯒꯁꯨ ꯑꯗꯒꯤ ꯏꯁꯤꯡꯒꯁꯨ ꯊꯅꯝꯃꯦ ꯏꯁꯤꯡꯁꯦ ꯈꯤꯇꯪ
ꯐꯔꯛ ꯇꯥꯔꯛꯇꯅ ꯏꯁꯤꯡꯗꯨ ꯇꯣꯛꯈ꯭ꯔꯦꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯗꯤꯁꯇꯦꯟꯁꯤꯡꯁꯤꯃ ꯀꯝꯄꯜꯁꯔꯤ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯅꯦ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯇꯥꯏꯖꯔꯅꯦ ꯃꯥꯛꯁ ꯎꯞꯄꯒ ꯂꯥꯛꯄꯤꯌꯣ ꯍꯥꯏꯗꯅ ꯑꯗꯨꯝ ꯕꯦꯡꯀꯤ ꯀꯩꯅꯣꯗꯒꯁꯦ ꯄꯨꯜꯂꯒ ꯂꯩꯔꯝꯗꯒꯁꯦ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡ ꯂꯤꯒꯦꯂꯦꯠꯀꯤꯀꯣ ꯑꯩꯈꯣꯏꯁꯨ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯑꯣꯏꯖꯔꯤꯕ ꯈꯨꯗꯛꯇ ꯏꯃꯤꯗꯤꯌꯦꯠꯂꯤ ꯑꯩꯈꯣꯏ ꯀꯩꯅꯣꯒ ꯑꯦꯋꯥꯔꯅꯦꯁꯀ ꯄꯤꯁꯤꯟꯗꯅ ꯂꯩꯗꯅꯀꯣ ꯏꯟꯅꯔꯤꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯌꯦ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯀꯣꯚꯤꯗ-19 ꯂꯥꯟꯁꯦ ꯊꯦꯡꯅꯕ ꯉꯝꯃꯣꯏ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯥꯛꯁ ꯀꯝꯄꯜꯁꯔꯤ ꯌꯥꯝꯗ꯭ꯔꯕꯗ ꯃꯥꯛꯁꯤꯃꯗꯤ ꯁꯤꯖꯤꯟꯅꯕ ꯈ꯭ꯋꯥꯏ ꯐꯔꯦ ꯑꯗꯨꯝꯇꯪꯗꯤ ꯑꯩ ꯍꯥꯏꯖꯅꯤꯡꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡ ꯕꯖꯥꯔꯗ ꯗꯨꯀꯥꯟ ꯇꯧꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥꯕꯣꯛ ꯑꯃꯈꯛꯅ ꯌꯥꯝ ꯃꯃꯜ ꯌꯥꯝꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯍꯥꯏꯕꯤꯔꯛꯇꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯌꯥꯝ ꯊꯥꯒꯠꯆꯔꯤꯅꯤꯗ ꯑꯩꯈꯣꯏ ꯆꯠꯆꯔꯨꯒꯦꯗ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯌꯥꯝ ꯊꯤꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯀꯩꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯤꯅ ꯐꯖ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ